My dear students, welcome to my channel. Angangsa, Shargi Ngarangi class ta. Mari Shubha para takre. Loina na Mari Shubha para jigi. Nainaba question number 1, 2, 3. Tawba loikre. Aduna. Ngasi Shargi channel sigi makha satharapa class hoina tawgadoribasina manga subha para staidana karam ba mapung mayek saita mayek luansu mayak singi maramda amadi karam ba wahai jingi matangda amu yauge haibadu yangaziko manga subha para ahan badalaire sil thau pa palonsum un ba rai yanap rai unap ru fu unap fu go unap gu haiba mayak singje khonthok singje laire aduna makhoi singje yauba wahai karam ba wahai amuk lake haiba do mu yangasiko sil inap silare masdaida nalon sum hapsan bama tamsdaida sin haidana lakana yaba yang atap ya sin ya sham yana ngawlon sum siang do dilwana kolon sum dog siang do le la yana le sin ya siang do le Dau unap dhu lere palon sum hapsalakanda dhu thau ata tha lere un hapsalakanda thau mai misaina mai thau mai katuna kok tilon sum katu til unap tu katu na katuna dhu thau mai katuna til ata ta lere masdai zaida I hapsalaga tai lere aduga bang ba nung bang tai bang mit ma pu pa una pu ma pu tai bang ma pu khau una khu ru rai una ru mit lon sum hapsalakanda rum khurum le layanap le khurum le tai bang ma pu khurum le sin ya siang do le dup thau mai katuna tai bang ma pu khurum le ko ayu ya haurapa matamda na khoigi ima hoi adagi na khoigi sia hoi na tawbadune ko chinna chengdok tana iru mai thajadana ko dup thau mai katuna ishwar khuram bado nadra surja devada tulasi bongdaga dup ko kalaga khuram bado sil dhau pa un ba rai ina yanap ko makha dala un u kar ko atap rai kar u kar til palon sum tap pa tappa mit ma yek yang yana ko lon sum yek ma yek laire aduga sing sam inap ngawlon sum sing mayak sing ukar tapa mayak sing rais da tinsile na tagana hapsele unap se hapsele aduga karila ke haibam tamsaida rai unap ru haidana la eba matham zaida huk sidaida tinsile unap aduga hu unap hu haidana la eba gok sidaida tinsile ko unap hapsale aduga go unap gu la eba sam jdaida unap hapsale aduga sam unap shu haidana la eba page number 13 page number 14 gichima tidum yare ko nganja page number 14 gichidum yona dum mayak chadum mapum phana no isan jaga dawni ko mathang page number 15 judum kari su yaudre
next page number 16다. 나이나보다 라이 question number 1 라이싱기 마카다 피리바 마밍싱 아시 바난 타우드나 파우 마망기 클래스다주 사르나 한질한질나 하이그레 시다이다디 피리바 라이싱지기 마밍징제 마카다 로이나나바 이투어가 피리 아두보 하양 exam기 마탐다디 마카다 피리바 마밍싱제 아마 파우바 타라모이 아이약바 라이오이나 ngaktama piramganeaba ayakpa lai waina piramgani aduga ayakpa lai singdugi maming thualu natragana maming iyu haidana hangakaneba kongangja aduna na khoina khanggadawribaje ayakpa lai singju manmana yangadawba loina na ayakpa lai singjiga chana ba pakhumjingdo iramgadawba masimaina hangba ama yare loina na ahangba myanjanbada ko balwan sumayaktani khangde saita mayaktani khangde natragana mapung mayaktani khangde mayak ama walhalaga waliba mayak singdo melu haidana haibadi ahangba myansinbado adudaida woina hangakpasu yaiko aduduna banan jingje khangdaba yadaba ahangba myansinbada hangagaju loina na lai woina hi amaga lai woina piramaga banan woina iyu haidana hangagaju yengaji ahan muktada laire sil yanap sia laire masdai da kolon som hapsela kan da siak hairi se laane ko khogi yum sabda sijana ba posak amane ko mathangda dhau unap dhu laire mathangda lok lai wana kolon som lok dhu lok kendare ko dhau unap dhu lok lai wana kolon som lok dhu lok yantabla koina jagoi saba ko padaga yaibado musical instrument ko mathangda rai unab ru mal mit atap lalon sum mal rumal mathangda yang yanab yelare aduga room rai unab milon sum room yerum mathangda su sil unab su mathangda ba wana bu roy rai wana i roy boroy gantare ko natragana hayang koina makhada piriba sing asidagi asumba khalu wana piramagana gantai ko amakhada piriba sing stagi asumba piwana piramaga koina masdaida pirije koina yerum saba yare su saba yare boroi saba yare samana makhada piribasing asidagi saba yadaba karambano wana hanga ajeba ko kokta yerum pire samda su pire adagi laida boroi pire aduga mari subadana rumaje pire khalaje du dinai karambada tik taurane which one is correct karambada tik taurani karamba sume rumal aduna rumal da tik tauram gadawa aduna question adumaina asumba pa khumpi thoane asumba pa khumpi thoga ko khoige asumba pa khumde da yauragana asumba pa khum karam bano na tragana yaudaba weragazu yaudaba karam bano haidana hangapaju yai aduna hangi ba question sing do munmuna paro aduga hangaiba question do madudugi matungina pa khumpi yoba adagi amukshu makhada piriba singstagi uhai karam bano na hairagazu rumal yerum shu boroi yana pirame khalajiko adu taradina koina boroi da tik togodoba gantai ko ngja aduna question munmuna pagadoba loina na hangaiba question do karino haibado khanga kanda pa kompi gadoba mathang question number ani subada laire mayak asi paw sidil laire ko ngja mathang question number ahum da laire makhada piriba wahaising asi arum ayang sumna par oba sidum laire ko makhada piriba wahaising asi arum ayang sumna parau ayang balare arum balare khoina hana khangre lum yawba wahaising jidi arum ba wahaini aduna lum yawba wahaising jina umayya singje lumna para kaneba aduga lum yawda ba wahaising je masijina ayang ba wahaising ni aduna dum ma khoina phat adum patho kaneba yare ko ngja aduduna yengji ko ayang bada ko haiba
sina haiba na lakadeba haiba wa haiba je natra wa haiba aduga sina haiba haragana angang sina udaga haibaraga sanaba natragana phidaga tongaga hairaga sanabada adu oigadeba sina haiba haiba mathangda khangba sina khangba ko karigumba amagi maramda matangda khangbado oirakadeba sina khangba minaga khanganbado thukarpa pakhatpagi khangbado oigadeba sina lumba ko lumba mi lakpadaga udanabagi ga lumba lotlaga leibado lumba sina lumba pot arumba yam heavy oibado sina mi ko mi khoigi kanabu khoi mi oiba mi je aduga sina mi ko ayang arumba da lakadeba yadaba mi lakadeba gentare ko ngja masiga loina na yengo ngangja taruk suba parada mulai taruk suba parada na atia wanap wo hairiba wahai jimane atia sainap ai hairiba jimane bhamne waine yauba wahai damu siyanara kadeba mit ma ram rai milon sum ram maram o atia wana kolon sum o pa o pa angang atia angang ngau ata ngaulo sum ngang angang na maram okpa angang na lai ata la lere i hapsalakanda lai lere aduga rik rai ina kolon sum rik lai rik kanna kok na lon sum kan na kanna atia saunap au rai atap i rai au rai do dilwanap do lai rik kanna au rai do bham ata bhalare aduga ba hapsalakanda ba til ata tarare aduga ba hapsalakanda ba taba atia angang ngau ata ngaulon sum ngang angang na angang na bhap taba angang na atia wana wolere i hapsalakanda woi dil da woi da ba woi da ba wa ata wa nga ngau ata nga lere masdaida ngaulon sum hapsalakanda ngang de dil yana de ngang de do dilwana do ngang de do woi da ba wa ngang de do amuka pagi ko ngja maram opa angang na lairi kanna auraido bhap taba angang na woidaba wa ngang de do na lakadoiba gentare ko adumai tudra mathaki wahai jing chamu hanjalakpani ko atia wana bu atia saunap au bham wai shaida dum no yaure ko atia wana wastum ahan ba wahai pareng makta da yaure ko ani suba wahai pareng dana atia saunap au yaure ahum suba dana bham yaure aroi ba pareng dana wai yaure ko ngangja mo yaw ba wahai som tamak pani ko mathanggi ko mathanggi jidonga saigai digodaga samane ko kaisu aruba woidre page number taraga nipan mathanggi page number taraga mapan gi nainaba laire ko nainabada mu yangji ko ngja question number 1 yumda yopa yumsa kharagi maming piu maming sim asi banan tawduna paw mamangi study meta kanoda whatsapp ta class tawringai matamda whatsapp ta study material piba matamda ju yaugre loina na hantaki YouTube channel gi class tawrapa matamda ju YouTube channel gi ahanba lirik tawrapa matamda ju loina na sigi mapi lari ka Manipuri lari la mapi lari ta ju loina na Manipuri lari la shuje tawrapa matamda ju loina bo yaugrabani ko ngangja yumda yopa yumsa kharagi maming piri maming sing asi banan tawduna paw nahal haigda yumda yopa sa yumsa ama iyo ani iyo ahum iyo manga iyo khara iyo ana ko gyantai ko ngangja loina na amukso
ahangba mejanbadaju hangakpa yare adagi asumba pakhum pithoga asumba khanbadaju ko option pithoga asumba khanbadaju ko makhada piriba singdagi yumda yopa sa karambano haragaju hui samu kai nong saga piramadi natra asumba karamba sume dai ko anga jaduna yumda yopa khanga do ba du daidana aduga amusu makhada piriba singsidagi yumda yopa sa nataba karambano na hangaga hui haudong san ko nong sa na pirame khalaji natra adumaina awoi bada hangapasu yai woi da bada hangapasu yai aduna question gi di hangbo mongda hangbo yai ba ko aduna noina monmona phajab jana khangau ko ngja monmona phajab jana khanga ga di adum hayang paikha gi di ahangbo mejan bada bu hangaju question loina ba laaju loina na asum ba pa khum khan bado ma da da wora ga stop yai ko ngja aduna sigidi dum angja yare ko mangi class dum loi tawgrabana dum sarong tang phapat para ge ko hu una I hui lare huk saunap hau dong dilwana ngolon sum dong hau dong ha meng hu atab ha meng mit yana ngolon sum meng ha meng wo atia wana wo ko lon sum ma kan da wo sam sa gol go ana lalan sum gol sa gol mathangda page number 20 da lere question number 2 mayak sing asi parau ngasai pagi mayak sing ni ko dum angaja atia wana wo atia sauna au bam wai mathang question number 3 ka khal manung dagi mayak amamam lauduna wahai mapung phalaga boida ioye amuka hage ko ka khal manung dagi mayak amamam lauduna wahai mapung phalaga boida ioye saida pirije atia wana wone atia sauna au ne wai ne bam ne hari bajingje masidagi mai amamam lauraga somda mapung phalo haiba ko adna atia kayarani sikayarani tu dangaja bam ata bhara ra ata bra bhara la ane ko ani subada wa ata wa khal khau lailon sum khal ahum subada atia wana wo lang lai ata ngolon sum lang wa lang tha thawata tha mathang da atia chonam au rai atab I rai ba au rai ba gyan tara ko angja au na si dum hayang loi khang ga doni ko aham me jam da hang pom tam da gyan tara ko adagi amuk su yang question number 4 da si khangan ni ko angja question number 3 gi je aham me jam da hayang hang kani ko alna dum si dum na sana ko saida lairi sida piri je wara jara na tragana lai sida piri ba je hayang samana option pithora ga dum pithora ba ko samana pithora ga hanga ga di pithora ta na hanga ga di noina dum sana ba wahai mai ta men jalau ka su ga de ko angja question number 4 da wahai paryang sing asina sana sa gi boy da sinduna I wahai ba nahal hai gre ko wahai paryang ni khangde natragana wahai ni khangde khara pirakani aduga makhada piriba wahai sing asi natragana wahai paryang sing asi amuhana ithuwana hayang pakhada hangakane ko adu hangakpa matanda pirami wahai oina ithu haragana wahai do chap chap manana ithokadoba sindokadoba aduga wahai paryang waramagana wahai paryang jindo chap chap manana sindokadoba gyantai ko ngangja siga dum samanai ko sina ahangba menjanbani sina wahai jindo chap chap manana sindokadoba gyantai ko ngangja sidaida ko samaina wa makhada piriba wahai sing asidagi asumba sanaba khalaga ahangba men silona duju hangako yaebado kenabra makhada piriba wahai sing asidagi sanaba wahai maya khalaga ahangwen silona hangaka hanga e khaladi ko saida bhamata bara rata bra bara ko ani subada wa ta wa khal khaula la sum khal ahum subada atiyawana wo lang la ta ngolo sum lang wo lang tha thawata tha mathangda atia saunam au rai atavi I rai au rai ba ko samana option pitho magana na samana sana ba wahai melo ba sana harinje aduga samana option pitho amda ba taraga dina noina na sidai da miyanga dori ba bam wai wo au je sina traga juna artha thopa sana ba wahai ame ta men jala mu artha bu thoga di yare ba nganja gyantai ko sana hai ja nganja aduna phare
ngasi gidi matang ida lo shala je anga ja mathang gi class ta mu na ra ji ko okay